ꯍꯦꯟꯊꯣꯏꯕꯤꯅ ꯏꯃꯥ ꯏꯖꯤ ꯂꯧꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯁꯕꯤꯇꯥ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯆꯝꯕꯤ ꯅꯪꯒꯤ ꯐꯅꯕꯅꯤ ꯏꯃꯥꯅ ꯁꯤꯜꯂꯨꯏꯁꯤ ꯌꯦꯡꯉꯣꯏ ꯇꯉꯥꯏ ꯐꯗ꯭ꯔꯗꯤꯅꯦ ꯌꯨꯝ ꯑꯃꯗꯨꯗ ꯑꯗꯨꯝ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯁꯨ ꯂꯩꯔꯨꯁꯤ ꯏꯃꯥꯅ ꯍꯦꯟꯅ ꯂꯩꯍꯟꯅꯤꯡꯉꯤ ꯄꯣꯠꯅꯤ ꯅꯪꯒꯤ ꯊꯕꯛꯁꯦ ꯏꯃꯥꯅ ꯑꯃ ꯑꯣꯏꯅ ꯊꯤꯌꯨ ꯍꯥꯏꯔꯁꯨꯅꯦ ꯊꯤꯒꯗꯣꯔꯤꯕꯅꯤ꯫ ꯏꯖꯤ ꯀꯩꯝꯇ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯃꯥꯗ ꯑꯗꯨꯒ ꯒꯥꯔꯤꯗ ꯇꯣꯡꯉꯤ꯫ ꯃꯥꯃꯥ ꯆꯠꯂꯁꯤꯔꯥ? ꯃꯥꯃꯗꯨꯅ ꯅꯣꯏ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ꯭ꯔꯥ ꯌꯦꯡꯕꯅꯤ ꯉꯁꯥꯏꯗꯒꯤ ꯀꯧꯕꯗꯤ ꯂꯥꯏꯔꯗꯅ ꯌꯦꯡꯐꯥꯎ ꯌꯦꯡꯂꯛꯇꯦꯅꯦ꯫ ꯏꯖꯤꯅ ꯑꯩꯈꯣꯏ ꯃꯥꯔꯣ ꯅꯨꯃꯤꯗꯥꯡꯗ ꯃꯃꯤꯠ ꯎꯗꯝꯅꯤ꯫ ꯃꯥꯃꯗꯨꯅ ꯏꯁ ꯃꯃꯥ ꯀꯟꯈꯠꯂꯤꯕ ꯑꯩ ꯍꯥꯏꯐꯦꯠ ꯀꯧꯅꯔꯝꯒꯦꯀꯣ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈ꯭ꯔꯒ ꯏꯆꯦꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯔꯣ? ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯏꯕꯦꯝꯃ ꯂꯥꯛꯀꯅꯤꯅ ꯉꯥꯍꯩꯒ ꯇꯧꯍꯧꯕꯅꯤ꯫ ꯁꯕꯤꯇꯥꯅ ꯌꯨꯝꯗꯤ ꯀꯅꯥꯅ ꯂꯩꯍꯧꯗꯣꯏꯕ ꯑꯩꯁꯨ ꯆꯠ ꯃꯥꯁꯨ ꯆꯠ꯫ ꯃꯥꯃꯗꯨꯅ ꯂꯩꯍꯧꯔꯗꯨꯗꯤ ꯑꯥꯗ ꯑꯍꯥꯎꯕ ꯄꯤꯖꯒꯦ ꯍꯥꯏꯔꯒ ꯐꯔꯦ ꯏꯆꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯕꯤꯇꯥꯅ ꯏꯟꯊꯤꯖꯅꯅꯦ ꯌꯦꯡꯊꯧꯀꯣ ꯆꯝꯕꯤꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯇꯨꯝꯕ ꯆꯥꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯝꯅꯤꯀꯣ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯆꯍꯤꯇꯕꯨ ꯌꯥꯝꯖꯕꯩ ꯋꯥꯅꯤ꯫ ꯃꯥꯃꯗꯨꯅ ꯃꯃꯥꯟꯅꯕꯤ ꯉꯥꯛꯇꯔꯥ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯑꯥꯗ ꯑꯃꯨꯛ ꯄꯨꯔꯛꯄꯗꯣ? ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯅꯦ ꯃꯥꯃꯥ꯫ ꯃꯥꯃꯗꯨꯅ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯃꯥꯕꯤꯜ ꯕꯦꯜꯀꯣꯅꯤꯗꯒꯤ ꯏꯖꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯣꯛꯂꯒ ꯆꯪꯉꯤ꯫ ꯀꯥꯗꯨ ꯃꯩꯁꯨ ꯊꯥꯟꯗꯦ ꯀꯅꯥꯝꯇ ꯆꯪꯉꯛꯇꯅꯕ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯏꯁꯩꯗꯨꯁꯨ ꯍꯧꯅ ꯊꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯐꯣꯟꯗꯨ ꯍꯥꯟꯅ ꯃꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯊꯝꯂꯤꯕ ꯏꯖꯤꯒꯤ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯐꯣꯟꯗꯨ ꯎꯞꯁꯤꯜꯂꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯖꯤꯁꯨ ꯅꯣꯡꯉꯥꯟꯕꯒ ꯃꯕꯣꯛꯀꯤ ꯃꯄꯨꯒꯒꯤ ꯆꯥ ꯂꯣꯜꯂꯒ ꯊꯛꯃꯤꯟꯅꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯕꯣꯛꯇꯨꯅ ꯁꯠ ꯍꯪꯂꯛꯄꯅꯤ꯫ ꯊꯣꯏꯕꯤ ꯅꯪꯒꯤ ꯃꯁꯥ ꯐꯕ ꯅꯨꯄꯥꯗꯨꯗꯤ ꯀꯣꯏꯔꯛꯎ ꯍꯥꯏꯌꯨꯗꯅ ꯎꯗꯕ ꯀꯨꯏꯔꯦ꯫ ꯅꯨꯡꯁꯤꯕꯅꯤꯅꯦꯍꯦ ꯃꯗꯣ ꯃꯄꯨꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤꯀꯣ ꯃꯗꯣ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯔ ꯁꯦꯟꯁ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯦꯕ꯫ ꯏꯖꯤ ꯃꯥꯅ ꯊꯛꯂꯤꯕ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯇꯞꯅ ꯅꯥꯟꯗꯨꯅ ꯃꯥꯕꯤꯜꯗꯨ ꯀꯩꯗꯧꯗꯨꯅ ꯂꯩꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯁꯠ ꯍꯩꯗꯣꯛꯇꯨꯅ ꯑꯕꯣ ꯅꯤꯅꯤ ꯍꯣꯏꯁꯨ ꯂꯩꯔꯣꯏ ꯍꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯐꯨꯗꯁꯦ ꯑꯩ ꯇꯧꯊꯒꯦ ꯌꯦꯡꯉꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯊꯟꯇ ꯑꯆꯤꯛꯄꯗꯨꯗ ꯐꯝꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯃꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯐꯣꯟꯗꯨ ꯍꯦꯛ ꯇꯠꯈꯤꯕꯒ ꯐ꯭ꯂꯥꯏꯠ ꯃꯣꯗ ꯑꯣꯟ ꯇꯧꯔꯒ ꯋꯥꯆꯞ ꯆꯪꯉꯤ꯫ ꯃꯥꯕꯤꯜꯒ ꯊꯥꯅꯈꯤꯕ ꯇꯦꯛꯁꯁꯤꯡꯗꯨ ꯄꯥꯔꯒ ꯃꯄꯤꯔ ꯆꯦꯂꯞ ꯇꯧꯅ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯅꯥꯜꯂꯒ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯅꯤꯡꯗꯨꯗ ꯃꯕꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯥꯀꯟꯗ ꯐꯝꯂꯛꯇꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯀꯩꯗꯧꯔꯒꯦ ꯅꯤꯁꯨꯕꯣ? ꯏꯖꯤ ꯃꯕꯣꯛꯀꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯒ ꯂꯩ꯫ ꯃꯕꯣꯛꯅ ꯁꯦꯅꯦ ꯑꯕꯣꯛꯇ ꯂꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ꯫ ꯏꯖꯤ ꯊꯦꯝꯖꯤꯜꯂꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯕꯣꯛ ꯃꯥꯒꯩꯒ ꯉꯔꯥꯡꯗꯒꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯃꯕꯣꯛꯇꯨꯅ ꯀꯔꯤꯒꯤ? ꯑꯕꯣꯛ ꯑꯣꯏꯔꯛꯀꯅꯤꯁꯨ ꯊꯥꯖꯔꯨꯗꯕ ꯀꯌꯥꯅ ꯁꯥꯒꯠꯈꯤꯕꯅꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯋꯥꯔꯛꯀꯅꯤꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯩ꯫ ꯃꯕꯣꯛꯇꯨꯅ ꯑꯕꯣꯛꯅ ꯈꯪꯉꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯀꯥꯏꯅꯔꯨꯅꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯑꯕꯣꯛꯅꯅꯦ ꯍꯟꯖꯤꯟꯅ ꯍꯟꯒꯅꯤꯌꯦ꯫ ꯅꯃꯥꯅ ꯀꯔꯤꯒ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ? ꯏꯖꯤꯅ ꯑꯕꯣꯛ ꯃꯥꯗꯣ ꯗꯣꯛꯇꯔꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯌꯥꯗꯨꯁꯨ ꯅꯠꯇꯦ꯫ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯒꯤꯕꯨ ꯊꯑꯣꯏꯅ ꯀꯞꯄꯤꯅꯦꯍꯦ꯫ ꯇꯣꯛꯑꯁꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯏꯖꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯕꯣꯛ ꯀꯁꯇꯃꯔ ꯂꯥꯛꯄ ꯍꯧꯔꯅꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯔꯨꯁꯦ꯫ ꯃꯕꯣꯛꯇꯨꯅ ꯂꯥꯎꯅꯦ ꯇꯧꯔꯨꯁꯤꯅꯦ ꯑꯕꯣꯛ ꯇꯥꯛꯀꯦ꯫ ꯃꯁꯨ ꯅꯨꯄꯤꯗꯨ ꯄꯨꯁꯤꯟꯗꯨꯅ ꯀꯤꯠꯆꯟꯗ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯁꯦꯝꯃꯤꯟꯅꯔꯤ꯫ ꯏꯖꯤꯅ ꯑꯕꯣꯛ ꯃꯤ ꯂꯥꯛꯑꯦ ꯑꯄꯨ ꯀꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯃꯕꯣꯛꯇꯨꯅ ꯅꯣꯏ ꯅꯄꯨꯗꯤ ꯈꯕꯔ ꯄꯥꯕ ꯂꯣꯏꯔꯝꯈꯤꯔꯣꯏ ꯑꯝꯇꯅꯦ ꯀꯟꯅ ꯂꯥꯎꯈꯤꯗ꯭ꯔꯗꯤꯅꯦ ꯇꯥꯔꯣꯏꯕꯣ꯫
ꯃꯅꯥꯁꯨ ꯌꯥꯗ꯭ꯔꯕꯅꯤ꯫ ꯏꯖꯤꯅ ꯍꯣꯏ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯑꯣꯔꯗꯔ ꯂꯧꯔꯒ ꯆꯪꯉꯛꯏ꯫ ꯑꯕꯣꯛ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯂꯥꯏꯝ ꯁꯣꯗꯥꯒ ꯍꯥꯏꯍꯧꯏ꯫ ꯃꯕꯣꯛꯅ ꯁꯦꯝꯃꯨ ꯁꯣꯗꯥꯗꯣ ꯅꯪꯅ ꯁꯦꯝꯃꯨ ꯑꯕꯣꯛꯅ ꯁꯤ ꯁꯦꯝꯕꯤꯔꯒꯦ꯫ ꯃꯁꯨꯡ ꯃꯕꯦꯟ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯄꯨꯁꯨ ꯆꯪꯉꯛꯇꯨꯅ ꯌꯥꯎꯔꯤ꯫ ꯏꯖꯤ ꯃꯄꯨꯗ ꯑꯃꯨꯛ ꯌꯦꯡ ꯃꯕꯣꯛꯇ ꯑꯃꯨꯛ ꯌꯦꯡ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ꯫ ꯏꯖꯤꯅ ꯑꯄꯨ ꯅꯪꯅ ꯊꯥꯏꯅ ꯗꯥꯟꯁ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ? ꯑꯁꯤꯒꯤ ꯏꯁꯩꯁꯤꯅꯤ꯫ ꯃꯄꯨꯗꯨꯅ ꯀꯔꯤꯒꯤ ꯀꯧꯖꯔꯨꯅꯦꯒꯦ? ꯏꯖꯤꯅ ꯁꯥꯔꯛꯑꯣꯗꯣꯏꯗꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯄꯨꯗꯨ ꯃꯉꯛꯀꯥꯗꯨ ꯅꯤꯛ ꯅꯤꯛꯇꯅ ꯅꯣꯝꯃꯤ꯫ ꯃꯈ꯭ꯋꯥꯡꯒꯗꯨ ꯅꯥꯝꯃ ꯅꯥꯝꯃ ꯂꯩꯔꯒ ꯃꯕꯣꯛꯇꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯏ꯫ ꯏꯖꯤꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯄꯨ ꯂꯦꯞꯄꯣꯕ꯫ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯃꯄꯨꯗꯨꯅ ꯌꯥꯔꯕ꯭ꯔꯣ? ꯏꯖꯤꯅ ꯌꯥꯔꯦ ꯍꯥꯏꯕ꯫ ꯁꯣꯝꯗꯅ ꯄꯦꯅꯥꯎꯒ ꯍꯦꯟꯊꯣꯏꯕꯤꯒ ꯕꯣꯔꯤꯁꯀꯗꯨ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯕꯣꯔꯤꯁꯅ ꯌꯥꯔꯦꯁꯦ ꯄꯦꯅꯥꯎ ꯅꯪꯁꯨ ꯄꯥꯡꯈꯠꯅ ꯈꯜ ꯂꯩꯔꯦ꯫ ꯄꯦꯅꯥꯎꯅ ꯀꯃꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯒꯤꯅꯣꯕ ꯃꯥꯅꯗꯤ ꯌꯥꯝ ꯁꯥꯎꯔꯤꯗꯣ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯍꯥꯟꯅ ꯁꯥꯎꯗꯣꯏ ꯃꯥꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯥ? ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ ꯑꯃꯗꯨꯁꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯕ ꯀꯦꯛ ꯏꯟꯕꯒꯤ ꯃꯇꯥꯡꯗꯨꯗꯒꯤ ꯍꯩꯅꯗꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯒꯤꯐꯀ ꯂꯧꯊꯣꯔꯛꯂꯒ ꯁꯤꯒꯠꯂꯛꯏꯃꯤ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤ꯫ ꯄꯦꯅꯥꯎꯅ ꯂꯣꯏꯔꯦꯍꯦ ꯑꯗꯨꯏ ꯁꯥꯎꯔꯗꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯄꯦꯅꯥꯎ ꯅꯪ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨꯀꯣ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯂꯥꯛ ꯑꯃ ꯐꯖꯒꯦꯔꯥ ꯀ꯭ꯔꯣꯔ ꯑꯃ ꯄꯥꯏꯒꯦꯔꯥ ꯄꯥꯝꯗꯕꯅꯤ꯫ ꯁꯣꯕꯤꯇꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ꯫ ꯁꯣꯕꯤꯇꯥꯅ ꯏꯃꯥ ꯏꯖꯤ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣꯕꯣ? ꯁꯣꯕꯤꯇꯥꯅ ꯃꯥꯅꯦ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯀꯧꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯑꯆꯤꯛꯄꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯆꯝꯕꯤ ꯏꯃꯥꯗꯅꯦ ꯑꯝꯇ ꯐꯖꯅ ꯍꯥꯏꯌꯨꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯌꯨꯁꯦ꯫ ꯏꯖꯤꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯤꯌꯦ ꯏꯃꯥ꯫ ꯁꯣꯕꯤꯇꯥꯅ ꯅꯪꯅ ꯑꯩꯒꯤ ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯏꯃꯥꯁꯦ ꯋꯥꯔꯝꯒꯅꯤꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯖꯤꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯅꯪꯅ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯕꯤꯜꯗꯒꯤ ꯁꯤꯗ ꯂꯩꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯊꯕꯛꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯇꯣꯛꯍꯟꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯁꯨ ꯇꯣꯛꯑꯦ ꯑꯩ ꯆꯠꯂꯔꯣꯏꯌꯦ꯫ ꯅꯣꯛꯐꯦ ꯇꯧꯔꯒ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯕꯗꯣ? ꯁꯨꯕꯤꯇꯥ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯆꯝꯕꯤ ꯏꯖꯤꯅ ꯀꯁꯇꯃꯔ ꯂꯥꯛꯑꯦ ꯑꯕꯣꯛꯀ ꯄꯨꯒꯅꯇꯪ ꯇꯧꯔꯗꯤ ꯉꯝꯃꯝꯃꯔꯣꯏ ꯑꯩ ꯆꯪꯉꯒꯦ꯫ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯊꯨ ꯍꯥꯊꯨ ꯀꯤꯠꯆꯟꯂꯣꯝꯗ꯫ ꯃꯥꯕꯤꯜ ꯔꯣꯅꯥꯜꯒꯤ ꯂꯩꯐꯝ ꯊꯤꯗꯨꯅ ꯎꯅꯕ ꯂꯥꯛꯏ꯫ ꯔꯣꯅꯥꯜ ꯉꯛꯅ ꯀꯅꯥ? ꯃꯥꯕꯤꯜꯅ ꯍꯥꯏ ꯑꯩ ꯃꯥꯕꯤꯜ꯫ ꯔꯣꯅꯥꯜꯅ ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯃꯥꯕꯤꯜꯅ ꯊꯦꯡꯛꯁ꯫ ꯔꯣꯅꯥꯜꯅ ꯀꯩ ꯃꯇꯥꯡꯒꯤ? ꯃꯥꯕꯤꯜꯅ ꯏꯖꯤꯒꯤ꯫ ꯔꯣꯅꯥꯜꯅ ꯏꯖꯤꯒꯤ ꯀꯅꯥ? ꯃꯥꯕꯤꯜꯅ ꯅꯪꯒ ꯏꯖꯤꯒꯒꯤ ꯃꯔꯤꯁꯤ ꯀꯩꯅꯣ? ꯔꯣꯅꯥꯜꯅ ꯏꯕꯥꯅꯤ ꯆꯨꯝꯅꯇꯒꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯟꯅꯕꯨꯗꯤ ꯈꯪꯅꯗꯨꯒꯤ ꯈꯔ ꯇꯧꯔꯝꯃꯤ ꯃꯥꯅ ꯐꯖꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯏꯖꯤꯒꯤ ꯃꯃꯥꯅ ꯂꯥꯛꯑꯒ ꯋꯥ ꯈꯔ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯉꯔꯥꯡꯕꯨꯗꯤ ꯊꯦꯡꯅꯩ ꯏꯖꯤꯒ꯫ ꯃꯥꯕꯤꯜꯅ ꯃꯤꯅꯗꯨ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯋꯥꯠꯄ ꯁꯥꯏꯗꯨꯅ? ꯃꯃꯥꯒꯤ ꯈꯟꯕꯤꯕꯒ ꯁꯥꯏꯗꯨ ꯀꯩꯅꯣ? ꯔꯣꯅꯥꯜꯅ ꯋꯦꯠ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯥꯏꯗꯅꯣꯃ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪ ꯅꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯦꯡꯗꯣꯛꯀꯦ ꯐꯖꯅ꯫ ꯏꯖꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯣ ꯁꯣꯝꯁꯦ? ꯏꯖꯤꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕꯤꯌꯨ ꯃꯥ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯁꯦꯡꯅ ꯃꯥꯒ ꯑꯩꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯂꯩꯅꯗꯦ꯫ ꯉꯔꯥꯡꯗꯣ ꯃꯣꯏ ꯏꯃꯥꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯝ ꯆꯝꯅ ꯄꯤꯕ ꯒꯤꯐꯇꯨ ꯐꯥꯎꯕ ꯏꯖꯤꯗꯣ ꯉꯔꯥꯡ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯁꯨ ꯑꯝꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯁꯦ꯫ ꯋꯥꯔꯤ ꯁꯥꯔꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤꯡꯗꯣ ꯆꯝꯊꯣꯛꯅꯔꯒ ꯀꯣꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯕꯤꯜꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯈꯪꯉꯤ ꯒꯤꯐꯇꯣ ꯆꯨꯝꯅ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯌꯨ ꯌꯥꯗ꯭ꯔꯣ? ꯁꯤꯕꯤꯗꯅꯒ ꯅꯈꯨꯠꯇꯣ
ꯀꯛꯊꯠꯂꯗꯤ ꯔꯣꯅꯥꯜꯅ ꯀꯩ ꯑꯦꯇꯤꯆꯨꯠꯅꯣ ꯑꯗꯨꯗꯤ? ꯃꯥꯕꯤꯜꯅ ꯉꯔꯥꯡꯅ ꯉꯔꯥꯡ ꯑꯣꯏꯈ꯭ꯔꯦ, ꯅꯦꯛꯁ ꯇꯥꯏꯝꯗꯗꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯑ ꯍꯥꯏꯒꯦꯔꯥ, ꯃꯃꯥ ꯂꯥꯛꯑ ꯍꯥꯏꯒꯦꯔꯥ, ꯂꯥꯏ ꯂꯥꯛꯑ ꯍꯥꯏꯒꯦꯔꯥ, ꯏꯖꯤ ꯊꯦꯡꯅꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯔꯣꯅꯥꯜꯅ ꯁꯤꯌꯣꯔ꯫ ꯑꯅꯤꯗꯨ ꯍꯦꯟꯁꯦꯛ ꯇꯧꯏ꯫ ꯃꯥꯕꯤꯜꯅ ꯊꯦꯡꯛꯁ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯔꯣꯅꯥꯜꯅ ꯍꯣꯏ, ꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯃꯥꯕꯤꯜ ꯃꯌꯨꯝꯗ ꯍꯜꯂꯒ ꯕꯜꯀꯣꯅꯤꯗ ꯐꯝꯂꯒ ꯏꯖꯤꯒꯤ ꯀꯥꯗꯨ ꯌꯦꯡꯉꯤ꯫ ꯁꯨꯝ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯨꯅ ꯐꯣꯟ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯏꯖꯤꯒꯤ ꯐꯣꯇꯣ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯔꯥꯡ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯀꯣꯛꯇ ꯑꯃꯨꯛ ꯄꯥꯏ꯫ ꯍꯦꯟꯊꯣꯏꯕꯤ, ꯄꯦꯅꯥꯎ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯇꯥꯁꯤꯜꯂꯒ ꯐꯝꯃꯤꯟꯅꯩ꯫ ꯄꯦꯅꯥꯎꯅ ꯀꯣꯜꯁꯤꯁꯨ ꯄꯥꯏꯗꯦ ꯍꯥꯏꯕ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯄꯥꯏꯗꯕ ꯅꯠꯇꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯗ꯭ꯔꯤꯀꯣ꯫ ꯄꯦꯅꯥꯎꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯁꯨ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯍꯧꯖꯤꯛꯇ ꯑꯗꯨꯗ ꯇꯥꯔꯛꯄ꯭ꯔꯥ? ꯅꯪ ꯆꯩ ꯆꯥꯅꯤ, ꯑꯩꯅ ꯈꯪꯉꯕꯅꯤ꯫ ꯃꯥꯏ ꯃꯀꯣꯛꯇꯅꯦ ꯅꯣꯏꯒꯤ ꯔꯣꯅꯥꯜꯗꯣ ꯁꯨꯡꯆꯪ ꯆꯪꯗꯦ ꯍꯥꯏꯕ꯫ ꯃꯥꯕꯤꯜꯗꯨꯒ ꯄꯨꯜꯂꯗꯤ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ? ꯃꯥꯕꯤꯜꯗꯣ ꯌꯥꯝꯗꯤ ꯐꯩ ꯍꯥꯏ꯫ ꯄꯦꯅꯥꯎꯅ ꯈꯪꯗꯦ, ꯑꯃ ꯑꯣꯏꯁꯨ ꯑꯗꯨ ꯐꯩꯌꯦꯗꯨꯗꯤ ꯃꯥ ꯐꯩꯌꯦꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯀꯌꯥ꯫ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯀꯃꯥꯏ ꯉꯥꯡꯅꯔꯒ ꯂꯩꯕ ꯃꯤꯅꯣꯗꯣ? ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ? ꯑꯗꯨꯅ ꯑꯩꯁꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯅꯤꯅ ꯑꯩꯁꯨ ꯔꯣꯅꯥꯜꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯅ ꯁꯨꯝ ꯇꯧꯕꯅꯦꯕ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯔꯣꯏ ꯔꯣꯅꯥꯜꯒꯤ ꯃꯔꯝꯗꯒ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯑꯗꯨꯅꯤ, ꯄꯨꯜꯂꯨꯅꯨ ꯔꯣꯅꯥꯜꯗꯣ꯫ ꯔꯣꯕꯤꯟ ꯂꯥꯛꯄꯗꯨ ꯎꯕꯗ ꯕꯨꯡꯉꯣ, ꯔꯣꯕꯤꯟ ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯔꯣꯕꯤꯟꯅ ꯀꯩ ꯂꯩꯒꯦ ꯏꯃꯥ? ꯔꯣꯃꯥꯅ ꯑꯩꯈꯣꯏ ꯃꯥꯕꯤꯜꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯔꯣꯕꯤꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯕꯨ ꯏꯃꯥ꯫ ꯔꯣꯃꯥꯅ ꯉꯔꯥꯡꯁꯨꯅꯦ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯁꯨꯛꯌꯥꯃꯨꯛ ꯌꯥꯗꯕ, ꯏꯁꯩ ꯍꯧꯅ ꯊꯥꯔꯒꯅꯦ ꯀꯩꯗꯧꯔꯤꯅꯣꯅ ꯄꯥꯈꯠꯅꯔꯕꯅꯤ꯫ ꯏꯃꯥꯗꯤ ꯐꯣꯟ ꯐꯪꯉꯤ, ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄ꯫ ꯔꯣꯕꯤꯟꯅ ꯑꯣ, ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯥ꯫ ꯉꯔꯥꯡ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯦꯅ ꯍꯥꯏꯕꯅꯤ ꯃꯥ꯫ ꯔꯣꯃꯥꯅ ꯉꯁꯤꯁꯨꯅꯤ ꯅꯣꯡꯉꯥꯟꯕꯒ ꯂꯩꯔꯝꯗ꯭ꯔꯦ, ꯍꯧꯖꯤꯛ ꯍꯜꯂꯛꯈꯤꯕꯅꯦ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤ꯫ ꯊꯣꯡꯁꯦ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯪꯅ ꯆꯪꯕꯗꯅꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯍꯧꯔꯤꯕ ꯇꯤꯐꯤꯟꯗꯒꯤ ꯆꯥꯛꯀꯗꯣ ꯏꯟꯁꯥꯡꯗꯨꯒꯅꯦ ꯑꯝꯇ ꯄꯨꯈꯠꯈꯣ ꯑꯝꯇ꯫ ꯔꯣꯕꯤꯟꯅ ꯍꯣꯏ ꯃꯥ, ꯉꯁꯤꯁꯨ ꯆꯥꯗꯕ ꯑꯣꯏꯔꯦ ꯆꯥꯛ꯫ ꯔꯣꯃꯥꯅ ꯆꯥꯗꯦ, ꯆꯥ ꯐꯥꯎ ꯊꯛꯇꯦ, ꯀꯔꯤꯕꯨ ꯆꯥꯔꯒ ꯂꯩꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯥ ꯉꯔꯥꯡ ꯍꯜꯂꯛꯄꯗꯒꯤꯅꯦ ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯃꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ ꯏꯊꯟꯗꯅꯅꯦ ꯄꯪꯋꯥꯗ ꯋꯥꯕ, ꯃꯣꯏꯅꯗꯤꯅꯦ ꯋꯥꯕꯤꯕ ꯀꯥꯏ꯫ ꯑꯩꯅꯒꯅꯦ ꯅꯥꯔꯒ ꯂꯦꯡꯉꯝꯗ ꯂꯩꯈ꯭ꯔꯒꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯄꯦꯟꯗꯧꯅꯤ ꯃꯣꯏ꯫ ꯔꯣꯕꯤꯟꯅ ꯍꯥꯏꯅꯨꯗ ꯏꯃꯥ ꯑꯗꯨꯃꯥꯏꯅ, ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯤꯗꯨꯕꯨ꯫ ꯔꯣꯃꯥꯅ ꯅꯪ ꯃꯁꯨꯅꯦ ꯑꯗꯒꯤ ꯄꯦꯔꯦꯁꯤꯅꯅꯦ ꯊꯣꯃꯛꯑꯅꯤ, ꯆꯪꯉꯣ ꯆꯥꯛꯇꯣ ꯑꯝꯇ ꯊꯦꯝꯃꯒ ꯆꯥꯃꯤꯟꯅꯧ꯫ ꯕꯨꯡꯉꯣ, ꯏꯃꯥ ꯊꯋꯥꯏ ꯌꯥꯝ ꯋꯥꯏꯀꯣ꯫ ꯔꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛ ꯏꯟꯁꯥꯡꯗꯨꯒ ꯃꯥꯕꯤꯜꯒꯤ ꯔꯨꯝꯗ ꯀꯥꯈꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯕꯤꯜꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯀꯩꯅꯣ ꯅꯪꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯗꯦ ꯍꯥꯏꯅ? ꯃꯥꯕꯤꯜꯅ ꯍꯧꯖꯤꯛꯇꯣ ꯑꯩꯁꯦ ꯆꯠꯀꯦ ꯇꯧꯕꯅꯤ, ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯉꯥꯏꯔꯤꯅꯤ, ꯆꯠꯃꯤꯟꯅꯔꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ꯫ ꯔꯣꯕꯤꯟꯅ ꯀꯥꯏꯗꯅꯣ ꯑꯩꯁꯦ? ꯃꯥꯕꯤꯜꯅ ꯆꯝꯕꯤꯗꯣ ꯃꯕꯣꯛꯍꯣꯏ ꯆꯠꯈ꯭ꯔꯦ꯫ ꯔꯣꯕꯤꯟꯅ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯥ ꯌꯧꯕꯗꯁꯨ ꯊꯦꯡꯒꯅꯤ, ꯀꯩꯁꯨ ꯊꯣꯛꯂꯛꯑꯣꯏ꯫ ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯆꯠꯇꯥꯔꯁꯨ ꯑꯥ ꯌꯧꯔꯦꯅ ꯈꯜꯂꯣ, ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯇꯥꯔꯅꯤ꯫ ꯃꯥꯕꯤꯜꯅ ꯂꯦꯛꯎꯔꯁꯤ ꯌꯥꯗ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯉꯟꯇꯥ ꯆꯪ ꯌꯥꯅꯕ꯫ ꯑꯗꯨꯝ ꯑꯩꯗꯣ ꯃꯥ ꯌꯥꯝ ꯃꯤꯁ ꯇꯧꯔꯦ, ꯉꯁꯤꯒꯤ ꯎꯗ꯭ꯔꯤ, ꯃꯈꯣꯜꯁꯨ ꯇꯥꯗ꯭ꯔꯤ꯫ ꯔꯣꯕꯤꯟꯅ ꯑꯁ ꯉꯁꯤꯒ ꯎꯗꯕꯩꯕꯨ꯫ ꯃꯥꯕꯤꯜꯅ ꯂꯥꯛꯑꯣ ꯑꯥꯗ ꯂꯦꯛꯐꯝ ꯌꯦꯡꯉꯒ ꯑꯅꯛꯄ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯉꯝꯅꯕꯅꯦ ꯊꯤꯔꯒ ꯂꯩꯔꯨꯔꯁꯤ, ꯊꯦꯡꯉꯁꯨ꯫ ꯔꯣꯕꯤꯟꯅ ꯅꯣꯏ ꯃꯥꯗꯅ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯑꯩꯕꯣ? ꯃꯥꯕꯤꯜꯅ ꯅꯣꯏꯗ ꯁ꯭ꯂꯤꯞ ꯑꯣꯚꯔꯅꯦꯅ ꯍꯦꯛ ꯈꯨꯝꯃꯨ꯫ ꯔꯣꯕꯤꯟꯅ ꯐꯔꯦ, ꯆꯥꯛꯁꯤ ꯆꯥꯁꯤꯜꯂꯣ ꯑꯗꯨꯗꯤ꯫ ꯃꯥꯕꯤꯜꯅ ꯑꯩꯈꯣꯏ ꯃꯥꯅꯔꯥ? ꯔꯣꯕꯤꯟꯅ ꯍꯣꯏ, ꯇꯜꯂꯦ, ꯃꯟꯇ꯭ꯔ ꯌꯥꯎꯔꯝꯗꯣ ꯌꯥꯝ ꯃꯥꯜꯂꯦ꯫ ꯔꯣꯕꯤꯟꯅ ꯀꯃꯥꯏꯅ? ꯀꯅꯥ ꯈꯪꯅꯤ, ꯃꯥꯁꯨ ꯑꯩꯉꯣꯟꯗ
이지 독나로나 ꯑꯗꯨꯝ ꯍꯥꯏ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅꯗꯅꯕ ꯔꯣꯕꯤꯟꯅ ꯇꯥꯏꯟꯗꯦꯀꯣ ꯅꯣꯏ ꯃꯥꯅ ꯅꯪ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗꯦꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯟꯅꯗꯅ ꯃꯥꯕꯤꯜ ꯇꯤꯐꯤꯟꯗꯨ ꯃꯨꯜꯂꯒ ꯆꯥꯛꯇꯨ ꯍꯨꯛꯏ